ngasisu mayamgi damakta wari amakak kudon tawjage. Wari asi thagbirakpa Basanta Soibam. Wari asi masamakta thokiba asengba thawdok amakakni. Ngakpigani episode naiba waridi semba ngamjakhiroi. Kodong chadaba khara mayoknari aduna wari thabikhiba mayam warobiroi. Wari sembirakte haiduna matam khara episode naiba waridi lepsakhige. Ayam punna wari damai onsinminarase. Numit ado 2000 gi tarik manga thangja numitni. Nongsu yamna mangi numit taramdagi matamni. Ai mistri oirami. Ekhoi manaki nakanda ai drain chanba yawrami. Matam aduda ai isa khara nungayamte. Aina ekhoi maningi ini hoida chatlami. Aina ine ekhoi marup laikibro. Inena hoine maninga lermani thabi hekani haibra kainoma hairambani. Hoi ine adudi ai amta yengjarukhige haiduna ai torempanda tamatamna lakhi. Aina laptana uri aigi marup ado thabi hektuna lai. Aigi marup tuga aiga thabi khara he aduga makhoigi yumda amuk kare. Inhena igona haiki ibungo nangbo nasado inung nungaitana uini nangbo nasado nungaitabro. Aina ine ai isaji ngasi kaya nungaiti. Inhena adudi ngasi akhoida laikhodana nongsu yam chure. Nong amu chotlati nasado hayeng thabak suba ngamaroini. Aina ine yarani nong puba gariju lani haibani hauji adudi ai thengini ai amu yaukhige. Inhena hairaki ngaikhone nangbo thabi ji horen champu chana khara paikhone haiduna eguna thabi khara pirakki. Thabi sing adu aina yalakpa khudai manung aduda yomsalle aduga aigi lembanda thangkatuna yaduna puro lakhi. Aigi marupta marup thongan phawba thintomuna maruptuna hoi yani bai thintoki haiduna ai thongan phawba thintokre aduga maksu adumuk changkhre. Aisu lambi aduda asumasum lakhi. Nongsu kana churakhi akhak arau kayama tawrakhi. Nong mamit amum khakpada pungal ngalni. Ai tamatamna asum lakhi. Asum lakpana aigona phone ring amakak laami. Phone duda asumaina harakhi. Nong purakpa gari adu hojik yadana leire. Nang apna lao haduna egona harakhi. Aina hoi yani lakhi haduna phone adu kakthale. Aduga ai gari yade haiba manak aduda tamatamna asum lakpa horai. Asum lakpana aigi tungda ngasai purakhiba thabising adu ngamungna chongbugumna phan loina chongbugumna tawrakhi. Ai matawaduda to khyau chongki lawai samasi chap yongki. Kainone hadun ai khanki. Aina ningsingakhi ngasagi thabising adu aina onthorokpada thabising adu makhada loina heidotuna layami. Aina thabising asiti loina heidoeni haduna aina amama marakaduda khara phangmasing adu mamaduna khullaga gari yadaba mafamda lakhi. Asum ai lambi da tamna lai aduga aigi tunglumda so tawbagi bakonsu kayama tai. Aduga aigi isasi khangson sondabugumna tawrakhi. Asum lakpana ai gari yadaba mafamadu yaure wana lakpana. Gari adu semaba matungda aina driver aduda ngasidi ai isasi khar nungaiti yum fabu thilamu haire. Driver adusu yare. Driver aduga punna yum fabu lai. Aina yum he yaubaga aigi nupina ngaidun lerami. Aigi nupina harakhi tamo ngasidi yam thengina. Aina gari do yaraktaba ado ngasisi isaju khara nungaiti. Lao chak thu thangdo lo halun ai yum adu changi. Aigi nupina chak thangtore aduga nakliba mana
ꯑꯩꯅ ꯆꯥꯛꯇꯣ ꯍꯦꯛ ꯆꯥꯒꯦ ꯇꯧꯕꯒ ꯃꯤꯑꯣꯏꯕꯒꯤ ꯁꯝꯕꯨꯟ ꯃꯥꯟꯕ ꯆꯥꯛ ꯑꯗꯨꯗ ꯌꯥꯎꯕꯒꯨꯝꯅ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯍꯥꯝꯗꯣꯛꯏ꯫ ꯏꯃꯥꯅ ꯃꯥꯒꯤ ꯁꯔꯨꯛꯇꯒꯤ ꯆꯥꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯃꯤ꯫ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯜꯂꯛꯇꯅ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯏꯁꯥꯗꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯗꯨꯅ ꯂꯩ꯫ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯂꯥꯌꯦꯡꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏ ꯑꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯤ ꯆꯣꯡꯕ ꯃꯄꯥꯗꯨꯗ ꯆꯠꯇꯨꯅ ꯂꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯊꯥꯗꯣꯛꯏ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯍꯩꯅꯗꯕ ꯈꯣꯟꯖꯦꯜ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯠꯂꯛꯈꯤ꯫ ꯃꯥꯏꯕꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯊꯕꯤ ꯆꯣꯡꯐꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯉꯁꯤ ꯐꯥꯎꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯍꯟꯖꯔꯦ꯫ ꯃꯌꯥꯝ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯍꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯌꯥ ꯌꯥꯎꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯏꯔꯒ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯕ ꯌꯥꯎꯕꯗꯨ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕꯗꯨ ꯁꯦꯝꯕ ꯃꯇꯝꯗ ꯀꯣꯛ ꯉꯥꯎꯕ ꯑꯃꯨꯛ ꯌꯥꯎꯏ꯫ ꯐꯖꯅ ꯆꯦꯛ ꯇꯧꯔꯒ ꯏꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯊꯥꯕꯤꯔꯛꯄ ꯃꯇꯝꯗ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯈꯔ ꯇꯦꯜꯂꯦ, ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯗꯨꯒ ꯍꯟꯗꯛ ꯑꯁꯤ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯕ ꯉꯝꯖꯈꯤꯔꯣꯏ꯫ ꯊꯕꯛ ꯑꯆꯤꯟꯕ ꯈꯔ ꯂꯩꯕꯅ ꯋꯥꯔꯤꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯔꯦꯀꯣꯔꯗ ꯇꯧꯕꯁꯤ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯊꯦꯡꯉꯀꯥꯟꯗ ꯇꯧꯕꯅ ꯍꯉꯣꯏ ꯈꯣꯡꯕ ꯒꯣꯒꯥ ꯒꯣꯒꯥ ꯌꯥꯝ ꯇꯥꯔꯦ꯫